Mayambu hama maktada taram noksari Manipuri StoryTeller gi channel bu nungsibiduna subscribe to biropagi damag asukimati hainingai leitana tagatpa phungdoksari aina lizariba wari singa se entertainment gi damag talizaba wari ni wari singa se true story da based tauba wari singdagi khangkalaga lizabani masida soikilan kiba yaruga su mayam nanga piu aina hojik lizagadoriba wari asi America hairiba country asida khwaidigi tamnaba university amagi matangdani University asi America gi Alabama hairiba state asida leiba Montevallo koba city asida leiri University asigi maming University of Montevallo haina kobi University asida tamliba satra sing maruoina nupisingna makoina hayeng lairek tamba loiraba matungda maromdom hingzaba ngamnabagi dambak makoina haijaba anoba skill kaya ama takpirami matam amada University asi nupi khaktamak tamba school lama oirami Ingsok 1896 ki October gi thada Americada Leiba Alabama hairiba state asida nupi khaktamak tamnaba school ama hangtuklami aduga school asigi mamingbu Alabama Girls Industrial School karomi school asida thainigi matamda saramba building mayam amasu yauri matam aduda school asida tamlibi nahaw oiribi satra sing aduda oza musician amasung artist oiraknaba takpirami Ingsok 1907 da school asigi anoba president Thomas Palmer koba nupa amana oirami mana school aduda hana leramba adudagi upgrade tawroduna arts commerce amasung physical education asingba anoba subject mayam ama hapkalami asumna Thomas Palmer gi lamjing makhada school asi state aduda khwaidigi maming satpa nupi singna pamnaba school ama oiraklami Ingsok 1911 da school asigi maming Alabama Girls Industrial School korombadagi Alabama Girls Technical Institute haiduna olami Ingsok 1919 da amukasu school asigi maming Alabama State College for Women haiduna olami adubu matam khara leiraba matungda college asida thabak toriba faculty members singduna college asibu hena sakhatnabagi dambak nupi khaktamang natana nupasu tamhanba pamlami Maram asina Ingsok 1957 gi January gi date 15 da college asigi maming Alabama State College for Women korombadagi Alabama State College haiduna onthoklami adugi matungda college asida sport singba masana makhal kaya ama samna hairabada baseball basketball amasung tennis na singba mayam ama hapsinba horakhi adugi matungda Ingsok 1963 gi September gi tang amada college asida department mari samna hairabada science business education amasung arts yawba horokhi maram asina college asibu University of Montevallo haiduna khangnaba horokhi asumna ngasidi University asibu Americada khwaidigi faba maming satpa university ama oirakli adubu university asi thaina matamdagi lerakpa maramna Americada khwaidigi tamnaba university ama oiri University asida tamnaba mafam kaya ama leiri masi khangnabagidama University of Montevallo da thokliba kiningai oiraba wari singadu mayam taminarasi ahanbada University aduda leiriba miyam tamnai haiduna thajadariba building adugi maming King House kowi King House hairiba building ase University adugi campus aduda khwaidigi ariba building amani building ase 1823 hairiba sahi asida sakhibani Thainigi matam amada King House hairiba building adubu sariba mafam adu private property ama oirami building adugi mapudu Americada leramba business tauba inakera khunba nupa Edmund King koba amagi oirami mahak US ki state Virginia da poglami Ingsok 1812 da mahakna Nancy Reagan kobi nupi amaga luhonglami adugi matungda mahakna Alabama hairiba state aduda leiba Montevallo hairiba mafam adugi fazaraba sumaningai oiraba mafam sing adu urubada mana mafam aduda leiba pamlagami Ingsok 1817 hairiba sai asida Edmund King na magi nupi angang singa loinana Montevallo hairiba mafam asida laktuna leiba horakhi adugi matung Ingsok 1823 da Edmund King na matam adugi government gi official singna leiba building aduga samanaba mongda sahoraba building ama sekna sarami aduga building adugi maming du magi maming lawroduna King House haiduna thulami sahoraba phazaraba building adubu arapa mafamdagi mi kaya amana yengnabagi damak lagnarami asumna yum aduda Edmund King na yam harauna magi nupi angang singduga loinana leiminarami adubu laibak thibadi Ingsok 1842 hairiba sai asida magi nupi Nancy sikhirami adugi matungda mana ni suba nupi amaga luhungami adubu nupi dusu amuk sahi ani leiraba matungda sikhirami magi laikhidraba nupi ani du King House hairiba yum adugi nakanda loina phumlami
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯐꯨꯝꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯈꯩ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯋꯥꯈꯜ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯑꯁꯨꯝ ꯁꯣꯛꯆꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯍꯤ 40 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯗ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯌꯨꯅꯤꯌꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯨꯟꯈꯤꯒꯅꯤ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯚꯤꯜ ꯋꯥꯔ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯪ ꯁꯣꯛ 1863ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 19ꯗ ꯏꯗꯃꯨꯟ ꯀꯤꯡ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯆꯥꯎꯔꯕ ꯎꯁꯥ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯃꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯗꯃꯨꯟ ꯀꯤꯡꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯂꯦꯟꯇꯔꯟ ꯑꯃꯒ ꯕꯦꯁꯥꯟ ꯑꯃꯒ ꯄꯥꯏꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯏꯗꯃꯨꯟ ꯀꯤꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯨꯝꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯗꯃꯨꯟ ꯀꯤꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯨꯝꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯩꯕꯨꯟꯒꯤ ꯁꯛꯇꯝ ꯂꯧꯔꯨꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯏꯗꯃꯨꯟ ꯀꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯗꯃꯨꯟ ꯀꯤꯡꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯗꯃꯨꯟ ꯀꯤꯡꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯠꯇꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯀꯥ ꯑꯗꯨꯗ ꯊꯣꯛꯏꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯝꯃꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯩꯉꯥꯟ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃꯒꯁꯨ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯌꯨꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯕꯥ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯆꯥꯅꯕꯒꯤꯗꯃꯛ ꯑꯣꯛ ꯃꯄꯨꯝ ꯑꯃ ꯃꯩꯗ ꯌꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯁꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯍꯣꯡꯕꯗ ꯌꯥꯎꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯗꯃꯨꯟ ꯀꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯌꯨꯝ ꯑꯁꯤꯕꯨ ꯏꯪ ꯁꯣꯛ 1908 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨ ꯁꯥꯅꯕꯒꯤꯗꯃꯛ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯏꯪ ꯁꯣꯛ 1976ꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯗꯨꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛꯀꯁꯨ ꯏꯗꯃꯨꯟ ꯀꯤꯡꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝꯗꯨ ꯇꯣꯏꯅ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯑꯍꯤꯡ ꯑꯃ ꯇꯨꯝꯗꯕꯤꯗ ꯕꯨꯠ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯏꯗꯃꯨꯟ ꯀꯤꯡꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝꯗꯨ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯣꯟꯊꯔꯗꯨꯅ ꯆꯠꯄꯒꯤ ꯁꯛꯇꯝꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯕꯨꯠꯇꯨꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯨ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯃꯝꯖꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯨꯠ ꯑꯗꯨꯅ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯐꯦꯀꯜꯇꯤꯁꯤꯡꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯣꯏꯅ ꯑꯣꯟꯊꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯁꯥꯇ꯭ꯔ ꯈꯔꯅ ꯕꯦꯁꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯜꯗꯨ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗꯨꯗ ꯕꯣꯜꯗꯨ ꯊꯤꯅꯕꯒꯤꯗꯃꯛ ꯆꯪꯉꯨꯕ ꯃꯇꯝꯗ ꯏꯗꯃꯨꯟ ꯀꯤꯡꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯂꯦꯟꯇꯔꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯨꯠ ꯂꯩꯕꯒꯤ ꯁꯥꯎꯝꯗꯨ ꯃꯈꯣꯏꯗ ꯐꯪꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯗꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯀꯤꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯆꯥꯛꯁꯪ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯈꯨꯠꯅ ꯊꯦꯡꯂꯛꯑꯝꯃꯤ꯫ ꯅꯨꯄꯥꯗꯨꯅꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯅ ꯈꯪꯂꯗꯨꯅ ꯌꯥꯝ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯊꯪꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯣꯟꯇꯦꯚꯦꯂꯣꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯊꯥꯖꯅꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯔꯦꯅꯣꯜꯁ ꯍꯣꯜ ꯀꯧꯔꯝꯃꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯚꯤꯜ ꯋꯥꯔꯗ ꯀꯣꯟꯐꯦꯗꯦꯔꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯅꯤꯌꯟ ꯍꯥꯏꯔꯤꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯅꯣꯔꯠꯇ ꯂꯩꯕ ꯏꯁꯇꯦꯠꯁꯤꯡꯗꯨꯕꯨꯅꯤ, ꯑꯗꯨꯒ ꯀꯣꯟꯐꯦꯗꯦꯔꯦꯠ ꯍꯥꯏꯔꯤꯁꯤꯅ ꯁꯥꯎꯠꯇ ꯂꯩꯕ ꯑꯃꯦꯔꯤꯀꯥꯒꯤ ꯏꯁꯇꯦꯠ 13ꯗꯨꯕꯨꯅꯤ꯫
Civil War matam aduda Reynolds Hall hairiba building asibu Confederate na anaba layengnabagidamak hospital oina sizinarami. Matam aduda Confederate ki Captain Henry Clay Reynolds na hospital aduda lairiba asokpa anaba sing adubu senarami. Captain Reynolds na khangbangamlami madudi Breerfield hairiba mafam aduda laiba makhoigi lanmi singna sizinaba yot ki polam sing puthokpa factory ama union gi lanmi singna attack satharagadaure. Maramasina Captain Reynolds na hospital adubu thadokuna mafam adudagi miles Nepal muksalaga laiba Breerfield hairiba mafam aduda salami. Captain Reynolds na ngaglamba hospital adu kanamata da senadre khangbadagi union gi lanmi singna hospital adu da laktuna asokpa anaba singdu minungsi amata yaudabida loina hatoklami. Captain Reynolds na Breerfield gi lanfam adu loiraba matungda hospital adu da khalakpa matamdadi anaba sing adu loina siraga lerambadu ubada magi mathamoida asuki matik ningamdaba phawromi. Mana khalami madudi mana hospital adu bu thadoktuna salubadu yamna soibani. Man hospital manungda siriba mising adugi asiba haksangdu idmun kingi asiba haksang phumkiba mufam aduda loina phumlami. Adugi matungda Captain Reynolds na hospital adubu thadoktuna atopa mafam amada satlaroi haiduna khalami. America gi Civil War loiraba matungda hospital adubu Reynolds Hall haiduna khangnaba horoglami. Captain Reynolds na mana leiriba building adubu Montevallo da nupigi industrial school lama sanabagi pithoklami. School adubu saba loiraba matungda bahagna school adugi ahanba president oirami. Adubu mabu yaningtaba mi kaya amanadi mana school adugi namada paisa mayam ama hurale haiduna maral sirami. Maramasina mahakpu nampuda school gi president gi fam adudagi lauthoklami. Thodok asidagi mahagna ikaimanbadagi masa mathanta suicide tawduna sikhirami. Captain Reynolds na lai khidraba matungda mana leramba Reynolds Hall hairiba building aduda yamna kiningai oiba muongda tamnaba horoglami. Building aduda lairiba thongthunau singdu masa mathanta hangtokpa amasung lonsinba horoglami. Kanagumba kharana building aduda numidangi matamda satpa matamda building adugi jaga kharada asuki matik ayingba phawromi. Building aduda paliba thongthunau singdu loina thingsilagasu building manungduda nusisitpagi sagum toina thengnarami. Makhoina numidangi matamda building adugi manungda satpa matamdasu Captain Reynolds ki butki saktam maduna makhoigi tungda inarakpadu thengnaba horoglami. Maramasina numidangi matamda Reynolds Hall hairiba building adubu kibadagi kanamata sangnaramdi. Adubu building aduda thokliba khwaidagi kiningai oiraba thawtok adudi Captain Reynolds ki photo phalang amada yalaga thanambadu mathangi numita atopa jaga amada yalaga amuk leirami. Makhoina photo du lauthoduna hanigi jaga aduda photo du amuk yalami. Adubu numit khara leiraba matungda photo du amuk atopa jaga amada yalaga leirami. Mathangda University of Montevallo da tamnai haiduna thasnariba building adugi mamingdu Palmer Hall koromi. Palmer Hall hairiba building ase University aduda tamliba satra singna mai haraugi matamda sizinaba auditorium amani. Auditorium asida Dr. Walter Trumbier koba professor amagi asiba thawaina tamnari. Dr. Walter Trumbier gi asiba thawaiduna Palmer Hall hairiba auditorium aduda lakpa mi khudimakta tamnarami. Kanagumba mi yamana auditorium aduda sanguba matamda makhoigi masamdu nungsita sapsap yungkhlagadi Dr. Walter Trumbier gi asiba thawai leibagidi haiduna thajanarami. Dr. Walter Trumbier na hinglingai matamda ingso 1928 ta University of Montevallo da lairik laisu tamba khaktanatana drama festival haina khangnaba kumai haraugi thabak sing adu hodoklami. Mahagna University adu da lairiba Palmer Hall haina khangnariba building adu satra sing adu na drama sananaba auditorium onthoklami. Mahagna Palmer Hall hairiba building adu auditorium onthoknabagidama designer singba kaya ama puthoklami. Mana laikhidraba matungda auditorium adubu sembada mateng pangkhiba misingi list yawba signboard amada magi maming yaramdi. Maramasina magi asiba thawaiduna sorakpadagi Palmer Hall hairiba auditorium aduda tamnaba horoglami. Auditorium aduda dramana singba festival mayamama pangthokpa matamdana hena Dr. Walter Trumbier gi asiba thawaiduna tamnarami. Dramar pangtholomdai matamda auditorium aduda lairiba stage adugi maningda satra sing aduna lairingai matamda Dr. Walter Trumbier gi asiba thawai adu thulami adubu satra sing aduna thengnaba matamda magi butki saktamdu amu mangkhirami. Asumna Palmer Hall hairiba auditorium aduda dramar sanagaduriba satra sing aduda Dr. Walter Trumbier gi asiba thawaidun aki akang phawlami. Mathangda University of Montevallo gi campus ta tamnai haiduna thajanaba building adugi mamingdu Hanson Hall Women Resident koromi.
building aduda leiribi satrasing adubu yam section na senarambi Lady of Henson haina khangnabi yamna strict oibi nupi amagi asiba thawaina Henson Hall Women Resident hairiba building asida tamnari nupi aduna sikragasu mana hinglingai matamda building aduda leiribi satrasing adubu yam section na yengsinbagi thabag adudi mana siraba matungda magi asiba thawaiduna yengsinba leptri matam ayambada nupidugi asiba thawaiduna building manungduda koisa saladuna satrasing aduna leiriba ka aduda sangaduna kari asoinga myauri haiduna yengsilammi athengba ahingi matamda satrasingna lari paduna leiringai matamda makhoibu karigumba saktam amana yengsinbagi sawung phanglammi karigumba satra amana mana sizinaramba posai singdu mafam sadana thamuragadi nupidugi asiba thawaiduna satra aduda tamnarammi noma satra amana coffee takpa loiraba matungda mana sizinaramba coffee gi magadu magi kada leiriba table adugi mathakta thamlammi mana mikup khara leiraba matungda yengthorokpa matamda coffee gi magadu mafam adudagi mangkhirami adubu yamna ngaklibadi hapta ama leiraba matungda magi mangkhraba coffee gi magadu magi kada leiriba table adugi mathakta amuk leiraga leirami masina suloiramde karigumba satra amana thenglaba ahingi matam yosilaba phawbada tumdabida leiragadi bud aduna ka aduda sangla aduna satra aduda tamnarami Henson Hall Women Residence da tamnariba bud adubu anano haiba sabsabi dudi miyamna khangmangamlamdi adubu miyamna thajadarami madudi bud adu hana resident advisor oirambi nupi amagi asiba thawaini miyamna thajanarami madudi Henson Hall Women Residence manungda nupigi laiyakpa photo ama phalangda yalibadu hana resident advisor oirambi nupi adugi saktamni yamna kiribadi anoba satri nupi amakhakna Henson Hall Women Residence hairiba building aduda leinaba lakpa matamda bud nupi dugi saktamdu tholoktuna anoba satri nupi aduda lamjing lamtak pirami adugi matungda nauna sanglai bi satri nupi aduna mana thengnakiba nupi adugi saktam aduga phalangda theliba photo aduda yawriba nupi dugi saktam aduga mana budu ubada mana kanano nupi sibu haiduna hanglammi matam aduda hana leiramba satrasing aduna phalangda theliba nupi asidi laikhidraba hana building asibu senarambi resident advisor nupi amagi photo ni photo da yawriba nupi du sikraba nupi amagi saktamni haibadu khanglakpa matamda nauna sanglai bi satri nupi aduda pakhatpadagi kudakta wantharaglammi adugi sumathakta Henson Hall Women Residence building manungda leiribi satri nupi sing aduna makhoida salairiba rules adu amata thugaigi haiduna khalamdi maramdi rule adu indabida thugairuragadi building adubu senaribi nupi du tholoktuna makhoida tamnarakani haiduna thajanarami aroibada University of Montevallo da tamnariba mayamdugi manungda khwaidagi maming satpa tamnaba adudi main residence hall haina khangnaba building adu oirami building asi thainagi matam ingsok 1897 hairiba sahi asida sakhibani building asida thokiba tamnabagi wari du ngasi phawba television amasung radio gi program singda sandokpa leptri kari maramgi University aduda tamnariba mafam mayamdugi manungda main resident hall na khwaidagi maming salibanu haibadu khangnaba wari asi makhatana taminagisi thainagi matam amada main residence hall hairiba building adugi mari suba floor da leiba ka amada kondi kaningham kobi satri nupi ama leirami ingsok 1908 ki February gi tang mari gi thenglaba ahingi matamda kondi amasung magi mamanabi amaga loinana magi kada burner mai tharaduna chocolate sanaba honarami matam aduda kodina tumlamdai da setpa phirol du seladuna magi phamung mathakta phamaduna leirami numidangi pung mapan makhai tarakpa matamda building aduda leiribi satrasing aduna tumnabagi damak warning bell khingba horoklami adugi matungda pung 10 tarakpa matamda tumnabagi damak aroiba bell du khinglami bell khingakpa adu tapada kodi amasung magi mamanabi duna ka manungda chocolate sarambadu losinaba honarami matam aduda makhoina chocolate sabada sizinariba burner adu soidana floor aduda inthurami burner manungda yawriba thawadu godida phamiba phamung mathaktuda loina songlammi adugi matungda burner gi mai adudagi godina phamiba phamung adu mai sakpa horoklammi matam aduda godina seliba phizol adu mai saklakpadagi mana yam pakhatpaga loina lawruduna ka adudagi senthoroklammi adubu aikhoigi haksakda mai sakpa matamda aikhoina khangadabadi leibak makhada tharo tharo oladuna mai saklibadu muthanaba honagadabani adubu kodidi adumna tawbagi mahutta lawraduna mabu kanbiyo haiduna kanna senba adudagi magi haksangda sakliba mai adu hiena mapangan ga khlami magi mamanabi adusu kodigi haksangda mai saklibadu yengba natana karigumba upaya mata leramdi
Mamai thangda Kodigi Masadu Maina Sakpadagi Kathi Aduna Gyan Mangduna Lemaita Tarami Adugi Matungda Magi Haksangdu Anakpo Hospital Amada Pukhalami Adubu Laibak Thibadi Mahak Numinini Leraba Matungda February ki date 6 Sikhirami Matamaduda Kodigi Sahi Taratari Subata Ngairami Thodo Asigi Matungda Main Resident Hall Hairiba Building Adugi Marisuba Floor Aduda Kodigi Asiba Tawaiduna Tamnaba Horoglami Building adugi marisuba floor da lairiba satri singaduna numidang athingbagi matamda kanna lauraduna kappagi khonjil taba horuglami atopa satra kharana su building adugi mathang bakhada lairiba floor aduda kanagumba bana sienbagi makhol tatna taba horuglami kodigi asiba thawaiduna building aduda mabu kanbiu hairaduna kanna lauba horuglami marisuba floor da lairiba satra singaduna matam ayambada karigumba pot khara maina sakpagi manam namba horuglami Building adugi thong thonau singdu loina thingzilagasu building manungda lairiba satra singaduna nungsisitpagi sawum phanglami asumna main residence hall hairiba building adugi marisuba floor aduda kodigi asiba thawaiduna question seladuna mabu kanbiu hairaduna lawkhongoduna yamna kiningai oiba muongda tamnarami nongma thenglaba hingi matam amada kodina leramba kaduda lairiba satri nupi amana kadugi thongdugi mapanda mi langbagi makhol tarami Mana kadugi thongdu hangtuktuna yenglubada maina sakpadagi kathiaba kodigi butki sakta maduna floor aduda question selaga lerambadu thengnarami madu ubada satra aduna yamna pakhatpaga loinana magi kagi thongdu kanna thengjalami aduga mahakna tummagi hairaduna yengthorokpa matamda magi phamungdu maina saga lerami nungalaba matungda satra aduna university du thadoktuna satkirami aduga mafam aduda amuk hanna halamde Tautogadudagi Kodida Leramba Kadu Kibadagi Mika Namata Layu Haiba Yaramdi Maramdi Karigumba Makwina Lairuragasu Kodigi Butki Sakta Maduna Matam Ayambada Kadu da Tamnarami Asumna Matam Kuina Kodina Leramba Kadu Mika Namata Laitabadagi Tonglon Siladuna Tamlami Adubu Nongmadi Satra Makangna Kodina Leramba Kadu da Paliba Una Saba Thongadu da Migi Mamaiman Basakta Mama Tulakpadu Tengnarami Nongmagi thongda tariba migi saktamadu maina saba nupi amagi saktamga manaraglami saktamadu ubada satra singaduna asoki matik akiba phawba hongnaraglami maramasina university gi authority singaduna kodina leramba kaadu da paliba thongadu lauthuoduna anoba thongama palami adubu yamna ngaklibadi makhoina nongna paliba thongadu dasu maina saba kiningai oiraba nupi gi saktamadu tholami Asumna Makwina Kodina Leramba Kadugi Thongdu Kayarak Silagasu Nupi Amagi Mamaiga Manaba Saktamadu Adum Tholami Maramasina Kodina Leramba Kahadu da Paliba Thungodu Lauthuoduna Skulgi Posai Thamba Kahadu da Thamlami Thaudogasidagi Ngasi Phawbada Kodina Leramba Kadu Thong Pandabita Leiri Aduga Kadu da Kanamata Sangu Haiba Yaramdi Maramasina Kadu Ihang Hangaduna Lerami Asumna ngasi phawbada University of Montevallo da Leiba main residence hall haina khangnaba building adugi marisuba floor aduda kodigi asiba thawaiduna law khongbuga loinana kanna seladuna tamnaba leptri